ꯃꯇꯝ ꯑꯃꯗ ꯆꯥꯎꯕ ꯀꯧꯕ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯥꯒꯤ ꯑꯁꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯉꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯅꯥꯗꯨꯅ ꯂꯩꯕ, ꯂꯥꯌꯦꯡꯅꯕ ꯁꯦꯜꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨ ꯆꯥꯎꯕ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯇ ꯄꯥꯏꯗꯨꯅ ꯌꯦꯡꯕꯗ ꯂꯥꯏꯍꯧ ꯑꯗꯨ ꯍꯜꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯉꯥ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯂꯥꯡꯒ ꯕꯥꯇꯤꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯜ ꯌꯧꯕꯒ ꯂꯥꯡ ꯑꯗꯨ ꯂꯪꯊꯔꯝꯃꯤ, ꯑꯗꯨꯒ ꯉꯥ ꯆꯪꯉꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯃꯪꯂꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯎꯕꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯑꯣ ꯑꯍꯜ, ꯇꯨꯔꯦꯜ ꯃꯄꯥꯜꯗꯨꯗ ꯐꯝꯃꯒ ꯉꯥ ꯑꯉꯥꯡꯕꯗꯨ ꯐꯥꯔꯣꯏꯌꯦ꯫ ꯇꯨꯔꯦꯜ ꯃꯌꯥꯏꯗ ꯀꯨꯝꯊꯔꯛꯑꯣ, ꯉꯥ ꯑꯉꯥꯡꯕ ꯐꯥꯒꯦ ꯍꯥꯏꯔꯗꯤ꯫ ꯏꯕꯨꯡꯉꯣ, ꯑꯩꯒꯤꯗꯤ ꯍꯤꯁꯨ ꯂꯩꯇꯦ, ꯄꯥꯡꯒꯜꯁꯨ ꯌꯥꯎꯗ꯭ꯔꯦ꯫ ꯀꯔꯝꯅ ꯁꯣꯜꯂꯕ ꯑꯩꯅ ꯇꯨꯔꯦꯜ ꯃꯌꯥꯏꯗ ꯀꯨꯝꯃꯒ ꯉꯥ ꯐꯥꯗꯣꯏꯅꯣ? ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯩꯖꯔꯝꯃꯅꯤ, ꯃꯥꯅ ꯄꯥꯝꯂꯕꯗꯤ ꯉꯥ ꯑꯉꯥꯡꯕꯗꯨ ꯁꯣꯏꯗꯅ ꯐꯥꯒꯅꯤ꯫ ꯑꯗꯨꯗꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗꯨꯗ ꯎꯡꯗꯨꯅ ꯐꯝꯂꯒ ꯑꯗꯨꯝ ꯂꯩꯔꯣ, ꯏꯁꯣꯔꯅ ꯉꯥ ꯑꯉꯥꯡꯕꯗꯣ ꯃꯥꯏ ꯄꯤꯖꯔꯛꯑꯅꯤ." ꯍꯥꯏꯔꯤꯕ ꯑꯉꯥꯡꯕ ꯉꯥ ꯃꯈꯜ ꯑꯁꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ, ꯀꯩꯊꯦꯜꯗ ꯌꯣꯟꯕꯗ ꯁꯦꯜ ꯌꯥꯝꯅ ꯐꯪꯕ ꯉꯥ ꯃꯈꯜ ꯑꯃꯅꯤ꯫ ꯉꯥ ꯃꯈꯜ ꯑꯁꯤꯕꯨ ꯐꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯒꯨꯝꯕꯅꯤ꯫ ꯆꯥꯎꯕꯅ ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯉꯥ ꯐꯥꯕ ꯉꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯥꯡ ꯑꯗꯨ ꯈꯪꯂꯨꯝ ꯂꯨꯃꯛꯄꯗꯨꯗ ꯉꯥ ꯐꯥꯔꯕꯣꯏ ꯅꯤꯡꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯍꯩꯁ, ꯉꯥ ꯐꯥꯕ ꯃꯥꯜꯂꯦ, ꯑꯗꯨꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯔꯦ꯫ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯜ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯉꯥꯗꯤ ꯂꯥꯏꯔꯗꯅ ꯑꯃꯣꯠ ꯑꯀꯥꯏ ꯐꯠꯇ ꯍꯥꯎꯗꯤ ꯈꯣꯡꯎꯞ ꯑꯃꯟꯕꯒꯨꯝꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯌꯥꯎꯔꯝꯗꯔꯦ꯫ ꯃꯪꯂꯦꯝꯅ ꯃꯗꯨ ꯎꯕꯗ ꯍꯧꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ: "ꯑꯣ ꯑꯍꯜ, ꯉꯥ ꯑꯉꯥꯡꯕꯗꯨꯕꯨ ꯐꯥꯔꯕ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯐꯥꯔꯗꯤ ꯅꯣꯡꯃꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯍꯥꯖꯟ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤꯀꯣ, ꯍꯥ 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 ꯍꯥ." ꯆꯥꯎꯕꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ꯫ "ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯅꯈꯣꯏꯁꯦ ꯑꯉꯛꯄꯅꯤꯀꯣ! ꯅꯍꯥꯛꯅ ꯊꯛꯅꯕ ꯄꯤꯕꯤꯔꯤꯕ ꯏꯁꯤꯡ ꯑꯁꯤꯗ ꯑꯃꯣꯠꯄ ꯀꯌꯥ ꯊꯥꯗꯗꯨꯅ ꯏꯁꯤꯡ ꯑꯁꯤꯕꯨ ꯃꯣꯠꯍꯜꯂꯤꯕ." ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯥꯡ ꯑꯗꯨ ꯂꯪꯊꯗꯨꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯉꯥ ꯃꯆꯥ ꯈꯔ ꯐꯥꯔꯝꯃꯤ꯫ ꯃꯇꯝ ꯁꯥꯡꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯄꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯆꯣꯛꯊꯔꯝꯃꯤ꯫ ꯉꯥ ꯃꯆꯥ ꯈꯔ ꯑꯗꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜꯂꯣꯝꯗ ꯌꯣꯟꯕ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯥ ꯃꯆꯥ ꯑꯣꯏꯕꯅ ꯀꯅꯥꯁꯨ ꯂꯩꯕꯤꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯉꯥꯌꯣꯟꯕꯁꯤꯡꯗꯤ ꯉꯥ ꯑꯆꯧ ꯑꯆꯧꯕ ꯌꯣꯟꯕꯅ ꯃꯈꯣꯏꯗꯒꯤ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ, ꯃꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯍꯦ ꯏꯁꯣꯔ, ꯃꯤꯁꯨ ꯇꯥꯛꯁꯤꯜꯂꯛꯂꯦ, ꯅꯨꯄꯤꯁꯨ ꯅꯥꯗꯨꯅ ꯂꯩꯍꯧ꯫ ꯁꯦꯜ ꯈꯔ ꯐꯪꯕꯗꯨꯅ ꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯒꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯇꯧꯒꯗꯣꯁꯤꯕꯨ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯝꯃꯤ꯫ "ꯄꯥꯕꯨꯡ, ꯉꯥ ꯑꯁꯤ ꯀꯌꯥꯒꯤꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ "ꯂꯨꯄꯥ 200ꯒꯤꯅꯦ, 150ꯗ ꯄꯤꯔꯣ." "ꯂꯨꯄꯥ 150ꯗꯨꯗꯤ ꯇꯥꯡꯃꯜꯂꯦ, ꯅꯨꯃꯤꯠꯁꯨ ꯊꯦꯡꯂꯦ, ꯃꯤꯁꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯔꯣꯏ, ꯂꯨꯄꯥ 100ꯗ ꯂꯩꯔꯒꯦ, ꯄꯤꯔꯣ." ꯅꯨꯄꯥ ꯑꯗꯨꯅ "ꯅꯨꯃꯤꯠꯁꯨ ꯊꯦꯡꯂꯦ, ꯃꯤꯁꯨ ꯄꯣꯠ ꯑꯃꯠꯇ ꯂꯩꯕ ꯂꯥꯛꯑꯔꯣꯏ, ꯉꯥ ꯑꯁꯤꯁꯨ ꯂꯣꯏꯅ ꯁꯤꯔꯅꯤ, ꯂꯨꯄꯥ 100 ꯑꯣꯏꯅ ꯄꯤꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯌꯥꯅꯤꯡꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯥꯎꯕꯅ ꯉꯥꯁꯤꯡ ꯑꯗꯨ ꯂꯨꯄꯥ 100ꯗ ꯌꯣꯟꯕ ꯇꯥꯈꯤ꯫ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯄꯣꯠ ꯃꯆꯩꯁꯤꯡ ꯑꯗꯨ ꯌꯣꯝꯗꯨꯅ ꯆꯥꯎꯕ ꯌꯨꯝꯂꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯈꯔ ꯆꯠꯄ ꯍꯧꯕꯗ ꯉꯥꯏꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ: "ꯄꯥꯕꯨꯡ, ꯑꯩ ꯆꯥꯗ ꯊꯛꯇꯕ ꯅꯨꯃꯤꯠ 8 ꯁꯨꯔꯦ, ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯕꯤꯔꯝꯃꯨ, ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ." ꯆꯥꯎꯕꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯆꯥꯛꯅꯤꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯡ ꯑꯅꯤꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ, ꯏꯪꯕꯅ ꯊꯛ ꯊꯛꯁꯨ ꯅꯤꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯁꯦꯒꯥꯏꯔꯕ ꯀꯝꯄꯣꯔ ꯑꯃ ꯏꯟꯁꯟꯕꯤꯔꯝꯃꯤ꯫ ꯑꯅꯛꯄꯗꯒꯤ ꯂꯐꯣꯏ ꯈꯔꯁꯨ ꯂꯩꯗꯨꯅ "ꯁꯦ ꯆꯥꯔꯣ" ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯆꯥꯛꯅꯤꯕ ꯑꯗꯨꯅ "ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯄꯥꯕꯨꯡ, ꯅꯪꯕꯨ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯉꯥ ꯃꯆꯤꯟꯖꯥꯛ, ꯆꯦꯡ, ꯍꯋꯥꯏ ꯃꯔꯨ ꯈꯔ ꯄꯤꯔꯗꯨꯅ ꯍꯥꯏꯔꯝꯃꯤ: "ꯄꯥꯕꯨꯡ, ꯅꯪꯅ ꯉꯁꯤ ꯀꯔꯤꯁꯨ ꯈꯪꯗꯅ ꯁꯣꯏꯅꯥꯏꯔꯕ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ꯫ ꯅꯣꯡꯃꯗꯤ ꯏꯁꯣꯔꯅ ꯃꯁꯤꯒꯤ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤ꯫ ꯍꯋꯥꯏ ꯃꯔꯨꯁꯤꯡꯁꯦ ꯊꯝꯖꯤꯜꯂꯨ, ꯍꯌꯦꯡ ꯉꯥ ꯐꯥꯔꯝꯗꯥꯏꯗ ꯇꯨꯔꯦꯜꯗ ꯍꯋꯥꯏ ꯃꯔꯨꯁꯤꯡꯁꯦ ꯍꯥꯟꯅ ꯆꯥꯏꯊꯣꯛꯎ." ꯀꯝꯄꯣꯔ ꯑꯗꯨ ꯐꯖꯅ ꯏꯟꯁꯟꯕꯤꯔꯝꯃꯒ ꯆꯥꯎꯕ ꯃꯌꯨꯝꯂꯣꯝꯗ ꯉꯁꯥꯏꯒꯤ ꯉꯥ ꯃꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯅꯥꯕ ꯈꯔ ꯐꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯉꯥ ꯃꯆꯥ ꯈꯔ ꯈꯥꯛꯆꯔꯛꯄ ꯑꯗꯨ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯐꯝꯊꯔꯛꯄꯗ ꯈꯨꯜꯒꯤ ꯍꯨꯏ ꯑꯃ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯥꯕꯨ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯆꯥꯎꯕꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯈꯔ ꯈꯥꯏꯗꯨꯅ ꯍꯨꯏ ꯑꯗꯨꯕꯨ ꯄꯤꯖꯔꯝꯃꯤ꯫ "ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯥꯅꯦ?" ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯍꯨꯏ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯍꯦꯛ ꯆꯥꯃꯤꯟꯅꯔꯝꯕꯖꯥꯠꯅꯤ꯫
ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯍꯨꯏ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯕꯁꯨ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯆꯥꯎꯕ ꯇꯨꯔꯦꯜꯂꯣꯝꯗ ꯑꯃꯨꯛ ꯃꯥꯒꯤ ꯂꯥꯡ ꯑꯃꯗꯤ ꯕꯥꯇꯤꯜ ꯄꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯉꯥ ꯃꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯆꯥꯏꯊꯣꯛꯇꯨꯅ ꯂꯥꯡ ꯑꯗꯨ ꯂꯪꯊꯔꯝꯃꯤ꯫ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯥꯡ ꯑꯗꯨ ꯈꯪꯂꯨꯝ ꯂꯨꯝꯃꯛꯂꯝꯃꯤ꯫ ꯆꯤꯡꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯄꯥꯡꯒꯜ ꯁꯣꯟꯕꯅ ꯄꯥꯛ ꯍꯦꯛ ꯉꯝꯂꯝꯗꯦ꯫ ꯂꯥꯡ ꯑꯗꯨ ꯌꯥꯝꯅ ꯂꯨꯝꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯎꯔꯦ ꯉꯁꯥꯏꯒꯤ ꯑꯉꯥꯡꯕ ꯉꯥ ꯃꯈꯜ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯪꯂꯦꯝ ꯍꯥꯏꯔꯤꯕ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯂꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯃꯁꯤꯒꯤ ꯉꯥ ꯑꯁꯤ ꯐꯪꯂꯗꯤ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯁꯦꯜ ꯇꯥꯟꯒꯗꯕꯗ ꯅꯣꯡꯃꯗ ꯐꯪꯂꯒꯅꯤ꯫ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯍꯅꯨꯕ ꯑꯁꯤꯗꯒꯤ ꯉꯥ ꯑꯁꯤ ꯃꯨꯜꯍꯧꯗꯕ ꯌꯥꯗꯦ꯫ ꯆꯝꯖꯔꯕ ꯆꯥꯎꯕꯅꯤ꯫ ꯃꯪꯂꯦꯝꯒꯤ ꯃꯄꯨꯛꯆꯦꯜ ꯁꯦꯡꯗꯕꯗꯨ ꯈꯪꯖꯗꯕꯅꯤꯅ ꯉꯥ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯅꯤꯡꯗꯒꯤ ꯃꯪꯂꯦꯝꯅ ꯆꯥꯎꯕꯕꯨ ꯏꯟꯊꯨꯔꯝꯃꯤ꯫ ꯆꯥꯎꯕ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯨꯠꯇꯒꯤ ꯉꯥꯁꯨ ꯅꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯪꯂꯦꯝꯅ ꯉꯥ ꯑꯗꯨ ꯄꯨꯗꯨꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯆꯥꯎꯕꯅ "ꯍꯨꯔꯥꯟꯕ ꯆꯦꯟꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ "ꯑꯩꯒꯤ ꯉꯥ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ, ꯀꯅꯥꯅꯣ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯎꯕꯅ ꯂꯥꯎꯕꯗꯨ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯥꯅ ꯂꯨꯅ ꯇꯧꯖꯕ ꯈꯨꯜꯒꯤ ꯍꯨꯏ ꯑꯗꯨ ꯀꯟꯅ ꯈꯣꯡꯗꯨꯅ ꯆꯦꯜꯂꯛꯂꯒ ꯃꯪꯂꯦꯝꯕꯨ ꯆꯣꯡꯁꯤꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯆꯤꯛꯊꯠꯇꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯍꯜꯂꯝꯃꯤ꯫ ꯃꯪꯂꯦꯝ ꯅꯥꯕꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯕ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯃ ꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯪꯂꯦꯝ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯪꯂꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯃꯌꯥꯝꯅ ꯉꯥ ꯑꯗꯨ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯉꯥ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯏ꯫ ꯁꯤꯒꯤ ꯃꯆꯨꯝ ꯈꯔ ꯂꯧꯔꯒ ꯑꯔꯦꯝꯕ ꯁꯔꯨꯛꯇꯨ ꯀꯩꯊꯦꯜꯗ ꯌꯣꯜꯂꯐꯥꯎ ꯁꯦꯜ ꯌꯥꯝꯅ ꯐꯪꯂꯒꯅꯤ꯫ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯉꯥ ꯑꯗꯨ ꯃꯕꯨꯛ ꯂꯦꯟꯒꯥꯏꯕ ꯃꯇꯝꯗꯗꯤ ꯆꯥꯎꯈ꯭ꯔꯕ ꯃꯃꯜ ꯌꯥꯝꯂꯕ ꯔꯨꯕꯤ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯗꯨ ꯌꯥꯎꯕ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯍꯦ ꯏꯁꯣꯔ, ꯑꯁꯨꯛ ꯆꯥꯎꯔꯕ ꯔꯨꯕꯤ ꯅꯨꯡ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯌꯥꯝꯃꯅꯤ꯫ ꯃꯁꯤ ꯐꯪꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯅ ꯂꯩꯕ ꯌꯥꯔꯅꯤ꯫ ꯃꯁꯤ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯔꯛꯄ ꯕꯣꯔ ꯑꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛ ꯇꯨꯡꯐꯝꯁꯨ ꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯩꯊꯦꯜꯗ ꯊꯤꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯆꯥꯛꯅꯤꯕ ꯑꯗꯨꯅ ꯂꯩꯔꯝꯕ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯕꯗ ꯁꯦꯒꯥꯏꯔꯕ ꯀꯝꯄꯣꯔ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯤꯉꯣꯟꯗ ꯍꯪꯕꯗꯁꯨ ꯀꯔꯤꯁꯨ ꯈꯪꯂꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯕꯅ "ꯃꯍꯥꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯏꯁꯣꯔ ꯃꯁꯥꯃꯛꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯏꯖꯥꯠꯂꯥ" ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯥꯎꯕꯒꯤ ꯂꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯨꯟꯁꯤꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯂꯩꯇꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯍꯨꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯆꯥꯎꯕꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯈꯨꯔꯨꯝꯖꯔꯤ꯫